Praise the Lord. Praise the Lord. Ngasigi ay faraba Sunday numit asidayda ichilinaw sing bo Jisu Kristagi mingda taram nokjari. Ngasi fajarba numit asida isinaw singda karigumba wahay kharadang share tawjage. Hojik yamna chiraba matam ase virus mayamna ekhoi question duna leiba matam asida isorgi macha ama oina ekhoina kari tawdage haibase ekhoi telapna sinaw singda ai puning thogachani. Isorgi wahay ekhoi hangminasi Ephesians pandup taruki pada tara dagina pada kunda. Ephesians chapter 6 verse 10 to 20. Ekhoi ai loina pajaroige ichina dum isai sagi Bible da dum yengbiu Ephesians pandup taruki pada tara dagina kun phaw asidai sida ekhoina lan gi fijet haibase ekhoina uba phangi. Isorna ekhoi da pibiba lan gi fijet che ekhoina sidai sida uba phangi. Ekhoi pada tra mari da ekhoi kari uba phangi haiba matamda achum bagi khwangjet ama uba phangi. Aduga dharma chen bagi thaba khang so ekhoina uba phangjei se siga aduga padatra nga dana ingthabagi afaba wapau asigi kari khongup ingthabagi afaba wapau gi khongup si so ekhoina uba phangjei aduga padatra truktana thajabagi chungoi si so ekhoina uba phangjei ko aduga padatra tretana aran khubamgi lan luhu ekhoigi helmet se ko adusu uba phangjei aduga aroibada thawai gi thangsang haibadi mapu ibungi wahai se asisho khoina uba phangje adu aina ichinaw singda lan gi fijet sing asi ehangna panjari basem kari gi damak tano hay matam to hojik ki matam asida yamna luraba matam asida isogi macha moina ihana na khoina khanga dawsidi achumbagi khwangjet akhoi matam chupada achumbagi khwangjet na laksat laga leigadabni haibasine padatra mari du adum haidna lei dharma chen bagi thaba khang haina hairi akhoi gi thabak si dharma chen bagi thaba khang upaga leidoini breastplate haina hai ko Bible da English ki Bible da breastplate upaga thang leigadawni na hairi adu itaragadi achum bagi khwangjet na khwangjet yelaba matungda dharma chen bagi breastplate haibasidi karino hai matamda nang aise thabak sida akhoi gi thamoi leiribne thamoi sida akhoi na thajagadawsidi nang aise dharma chen ba amamni haibasi thajabiyo asisi achumbani haiba achumbase nahaki khwangjet oina lakchan biyo sinaw singda ina haijening base Amen. nang aise dharma chen bani haibase hairiba scripture adu khakta nataduna ani suba Korinthia panduk manga gi padakun mathoi dasu akoi siengna uba phangi aduga mafum atop atop kya dasu akoi uba phangi akoi Romeo gi panduk manga gi pada tratre dasu akoi uba phangi isorna akoi da dharma chen bagi khudol akhoi da pinabi haibasi so akhoi uba phangjei ko aduna nang aina akhoina thajaga dawsidi nang aise hojik dharma chen ba amamam oirabni Jisu Christ gi mapal dagi nang aina thabak tawbagi mapal na nate Jisu Christ da akhoina thajarubagi mapal na akhoi se loinamak dharma chen ba amam henbire haibase akhoi thajamina siba asisi achumba makne ba pangai haijen banate pungning thogat na ba yana pangai haijen banate asi achumba makne hairiba achumba sina nang aigi khwangjet oiminasi asi sine siga Ephesians da aina ichinaw sing puning thogat ning base aduga pada tranga da na haibase ingthabagi apawa pawge khongup aikhoina gi khongup se aikhoina chatpum pham khuding makta aikoi se petrol gi thabak tawroi si mai cha ka da oita de petrol chai saladi mai brang hawat kani adubu khana chaina duna aduga awaba ana ek leibam pham da changba matam da aikoi se ingthabagi wapaw puraga changba ngamba ichinaw sing oisiba ko maramdi aikhoida nang aida pibiribse isorgi thawai asengbagi mapalna aikhoidi intha tapthabagi borse aikhoida haitha bi khrabne already Jisu Christagi mapaldagi aduna aikhoina chatpam pham khuding makta ingtha badu loina raga adum chatkani maramdi Jisu Christ masa makse ingtha bagi yubraj ni haina hai he is the prince of peace haina hairi ko aduna ichinaw sing nang aina chatpam pham khuding makta haibadi aikhoi khongupse ingtha bagi khongup ingthabagi afawa pawgi khongup ne akhoi upi base adum maram na akhoi chatpam pham khuding makta ingthabagi wapaw ase pura ga chatkadawne amen Amen. aduga makhata na pada tratukta haibase thajabagi chungoi hairiba ina hikta haija khraba achumbagi khwangjet haiba dharma chenbagi thaba khang haiba gumba aduga ingthabagi afawa pawgi khongup haiba gumba se asi akhoi da leire haiba matamda akhoi yeknaba phataba laisina akhoi da toina akhoi da mind si da attack torakaniba adudi kaino hai kanda nang haibdo aran bani achumba amta nate adu thajaganu Bible se ariba wahini Bible thajaganu kaina Jisu Christ da dum chumna dum thajaraga loirada yam kana hakchina thajarunu kaina adu gumba kya marom ma akhoi gi mentally attack torak pojai adu bo akhoi na chapchana lepka dawsidi thajaba sida lepatare
थाजबगी करी है हजिता इन पंजखिबदो थाजबगी चुंगोय चुंगोय हाइसिदि अखोय लानगी मतमदा थांगना का यालागा सिगा सील तुनेबको अखोय कैप्टन अमेरिका ना का पाइबदो अदुदुने सील हाइसे अदुना थाजबगी सील अदु कनागुम्बा मना एनी एक्स वाई जेड ईश्वरगी मायोक्ता लेप्तुना गॉस्पेलगी अफवा पाउगी मायोक्ता लेप्तुना नंग आइगी अचुंबा आइडेंटिटी सिदा क्वेश्चन हंगपा मतमदा इसा इसादा लेबिरिबा इमो महंगना पिबिरिबा थाजबगी चुंगोयसिना अखोय ngakthokchasi आमेन सिना अखोयगी पांगल ओइसि सिनाउसिंग हौजिकी चीरबा मतम असिदा मपु इबुंगी वाहिसिना अखोयगी पांगल ओइगदोइने अदुगा अरोइबदा बदा ट्राट्रेता हाइबसे अरान खुबमगी लुहुप अरान खुबमगी लुहुप हाइबदी अरान खुबमगी लान लुहुप से हेलमेट से अरान खुबम हाइबसे अखोय अमुक सिगैसिगा मी अनंबसिंगना अदुम हाइनबसे अरान खुबम हाइतागदे सिरगा इसरगा चलनी लोइरे asi ekhoi aran khubum haina khanje adubu isor bible da yauri aran khubum haibse salvation haibani salvation haibadi soterio sozo haibo haidagi lakpani bako aduga sige salvation se nang aina jisu kandi mapuna ina he thaja khiba mikup tagi adu hawrabni hingingai matam dasu aduga siraba matung dasu ekhoi aran khubum se adum include toroga chalabni Siraga sarga chatpa adu khatana te that is eternal life hasidi it is a part of salvation gi part amane mahak eternal life se aduna isino singda ina haijening basisu aran khubam gi siga haibase aran khubam gi lan luhuk aran khubam gi helmet se ekhoi gi kok sida kari kumba posagama atoppa wangma ishor gi wangma da lakpa wakhalon any lakpa matamda aran khubam gi luhup sina ekhoi protect tawdorim ne मरमदी नंग यीशु ख्रिस्ट की मपाल दगी ईश्वर की मियेंग द अखोई से लोइना धर्म चेनबा अमम ओइरे हिंगिंगै दसु यामना विक्टोरियस लाइफ ने अखोइना हिंगदोरिबसे आमेन अदुगा थवाई हक्चांगा खाइनरबसु अखोई की थवाइसना इमुंगो महाकी मनाक्तम पुंसी चुप्पा अखोइ नुआइना लेरदौने असी सिने अरान खुबम हाइबसे सिरगा सरगा चप्पा अदु खक्तना ते दैट इज अ पार्ट ऑफ साल्वेशन सिनाउसिंग द इन हाइजनिंग अरोइबदा ओइना थवाई की थांगसांग हाइना हाइपदा ट्राट्रेता हाइबसे थवाई की थांगसांग हाइबसे करिनो येंगो ngसाइदि लोइन उपकदब लोइन उपखरे अदुबु लांदा अखोइना मीना अटैक तौरगा अखोइ डिफेंड तौगदब खत गाय डिफेंड तौगदब खत अखोइ लोइनरगा लेरेबा अदुबु अखोइना अटैक तौगदब मफम अमसु लेरेबा अदुदि करिनो हाइमतन थवाई की थांगसांग से याम मथौ ताइको अदु थांगसांग हाइरे हाइना युमदा इसा गी युमदा लेबा थांगसांग दो पुरगा थोदि अमुक सोइरे अदु हाइजब नते थवाई की थांगसांग हाइबदि इबुंगो महाकी वाहाय असिने वाहाय असे अखोइ चुमना पामिनासे चुमना येंगमिनासे अदु ओइतारगदि अखोइदा यामना पांगल लै इबुंगो महाकी थवाई से असिदा महाकी वाहाय सिदा लेरबने अदुना हारिबो वाहाय से नंग आइगी पुकनिंग वाखल हक्सांगदा लोइना थम्मगा अखोइ चटमिनासे असिने इचिनाउ सिंगदा हाइजनिंगबसे अदुना हौजिकी चीरबा मतम हौजिकी यामना लुरबा मतम असिदा हारिबा थवाईगी ओइबा लानगी फिजेट से अखोइ मतम चुप्पदा सेतुना रेडी ओइदना लेमिनसी हाइबसे इचिनाउ सिंगदा ai हाइजनिंगे हौजि अखोइना हौजिकता हाइजख्रबा लानगी फिजेट से एफिशियादा कोइना एफिशिया पंदुप तरुक की पदा 10 दगिना 10 फाव अखोइना हौजिक उमिना खरे असिदैसिदा अखोइना उबो फंगबसे कोक्तगिना खोंग फावबसे अखोइ लानगी फिजेटना लोइना कुपसलगा लेबा अदुबु सिगा कुपसंदबा पार्ट अमदि लेरि कुपसंदबा पार्ट से करिनो हाय मतमदा अखोइगी बैक से नंग आइगी तुंग से निंग से लान फिजेट सिदा निंग कुपसंदबा अमता यावदेबको अखोइगी बैक से कुपसंदबा अमता यावदेबो असिदैसिदा इन इचिनाउ सिंगदा इन पंजनिंग बसिदि करिनो हाय कांदा अखोइगी बैक सिदि इचिनाउ ख्रिस्टदा लेखरबा इचिनाउ सिंगना अमना अमगिदमक बैक ओइबिगदौनी अइना सि इचिनाउ सिंगदा हाइजनिंगे अमना अमगिदमकता तुंगदा लेपिगदौनी तुंगदगी येक्नबसिंगना अटैक तौरक्पा मतमदा अमना अमगिदमकता तुंगदा लेपिदुना अमना अमबु सपोर्ट तौनबा अमना अमबु एनकरेज तौनबा मतमदो हौजिक मक्से ओइरबने इचिनाउसे हौजिक अममना क्वेश्चन मतम असे असदैसिदा अमना अमबु मतेंग पांगनरगा अममबु माइथीदुना लेखरबा अममबदो अमुकजु हना माइथीबो पिदोरिने जिसु ख्रिस्टगी मिंगना आमेन आमेन असिने आइना इचिनाउ सिंगदा हाइजनिंग बसे अदुगी मरमना अमना अमगिदमकता बैकिंग द लेपसे जाम दरकार ओइरे अनरोइबोइना स्क्रिप्चर पोर्शन आई लाइसोन इसै पंदु कुलुमदोइदगी अमता पाजरके लाइसोन इसै पंदु कुलुमदोइगी पद मरीदा हाइरि सुमाइना असिबगी अमम्बा तंपाकता फाउदुना चलुरबसु अइंगोंदा अकीबा करिसु लेररोय नहाकना मतम खुदिंगदा लोइनदुना लेबिरी हाइना हाइरे हाइबदी असिबगी
amamba tampak phawna chatlabasu haina hairi aduna aina hujikta hijackre hujik ekhoi amana question laga leiri awaba myam nangduna leiri asi ana phattaba virus covid 19 corona virus myam thokna leiri hairiba amambagi world se ekhoi ngaktang legadau natibako natraga asdeisida ekhoi seise stuck tawraga legadau natiba ekhoi phawraga chatori ba ekhoi se lalaga chatori ba hujiki amambagi asibagi tampak se aduna ichi nausing kharani se ekhoi amana amagi tungda lepnaraga amana amagi support tawnaraga amana amagi back ta lepnaraga pukning thogat piba aduga kanagumba ichi naw amagi awaba leramba jai mateng pangnaba encourage tawnaba isa gi pastor dasu adum phone tawbiraga pastor nang nungaibra kamain tawri ichi naw sing da sotha bajaroga su ichi naw inaw yamba ichi ichen toina hangbi si hujik yamna maru oiba matamne asigi ado hariba potse ekhoi matam chuppada chathaga potni asigi corona virus ki situation se loiraga toksi haijab natte adubu hariba matam asidade onnamak gi darkar taba haibado oire hujik se amen isi naw sing isorna ekhoi khuding makpu yamna nungsi isorna nahak pusu yamna nungsi taribi isi naw khuding makki mathakta hena isorna bor pi go isin amen Amen.